ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯏ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯔꯤꯃꯨꯛꯁꯤ ꯂꯝ ꯑꯃꯗ ꯂꯒꯥꯎ ꯀꯟꯅ ꯊꯥꯔꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯗꯤ ꯂꯒꯥꯎꯁꯤꯗ ꯅꯨꯃꯤꯠꯇꯨ ꯗꯥꯎ ꯌꯥꯕꯒꯤꯔ ꯀꯔꯤꯅꯣ ꯑꯩꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯂꯒꯥꯎꯗ ꯅꯨꯃꯤꯠꯇꯨ ꯄꯩꯁꯥ ꯂꯣꯏꯅ ꯇꯜꯂꯝꯃꯤ꯫ ꯇꯠꯄꯗꯨꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯒꯤꯒꯤ ꯇꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯇꯪ ꯊꯥꯔꯝꯈꯤꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯆꯤꯠ ꯃꯆꯤꯠ ꯂꯧꯔꯒ ꯃꯈꯣꯏꯁꯨ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯗꯥꯎ ꯌꯥꯗꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯦ꯫ ꯄꯨꯡꯇꯠ ꯇꯠꯂꯒ ꯌꯨꯝꯗ ꯍꯟꯈꯤꯗꯣꯏ ꯁꯔꯨꯛ ꯈꯔ ꯃꯍꯨꯠ ꯇꯥꯔꯤꯉꯩꯁꯤꯗ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯥꯛꯑꯣ ꯗꯥꯎ ꯌꯥꯗꯕ ꯑꯍꯨꯝ, ꯌꯨꯝꯗ ꯍꯜꯂꯁꯤ ꯉꯁꯥꯏ ꯈꯔ ꯇꯣꯡꯖꯔꯝꯕꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯤꯃꯟꯗꯅ ꯑꯩꯁꯨ ꯃꯍꯨꯠ ꯇꯥꯁꯜꯂꯛꯑꯦ꯫ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯒꯥꯎ ꯊꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯄꯗꯨꯗ ꯏꯁꯩ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯆꯅ ꯃꯈꯣꯟꯁꯦ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯏꯁꯩ ꯃꯈꯣꯟꯗꯣ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯅ ꯊꯧꯔꯝꯃꯤ, ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏ ꯇꯥꯗꯅꯕ ꯍꯥꯏꯗꯅ꯫ ꯃꯔꯝꯗꯤ ꯏꯁꯩ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯂꯒꯗꯤ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯌꯧꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯁꯩꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯁꯩꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯑꯃꯃꯝ ꯁꯨꯝ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯌꯥꯔꯦ ꯄꯨꯡ ꯊꯦꯡꯉꯅꯤ, ꯏꯁꯩ ꯑꯃꯨꯛ ꯌꯦꯡꯉꯒ ꯂꯩꯔꯒꯗꯤ ꯌꯨꯝꯗꯒꯤꯅ ꯃꯔꯣꯜ ꯑꯃ ꯐꯣꯟ ꯇꯧꯔꯛꯄꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯗꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ꯫ ꯏꯁꯩꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯁꯤ ꯀꯨꯏꯗꯕꯤ ꯑꯗꯨꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯁꯦ ꯉꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯉꯝꯗꯅ ꯏꯁꯩ ꯃꯐꯝꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯏꯁꯩꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯨ ꯋꯥꯜꯂꯨ, ꯅꯪꯗꯤ ꯂꯒꯥꯎꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏ ꯀꯥꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯤ ꯂꯨꯄꯥ 200 ꯄꯨꯊꯣꯛꯑꯒ ꯏꯁꯩ ꯃꯐꯝ ꯑꯗꯥꯏꯗ ꯐꯪꯕ ꯚꯦꯟꯗꯔ ꯑꯃꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯗꯨ ꯋꯥꯟꯕꯤꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯈꯠꯅꯔꯛꯄꯗꯒꯤ ꯏꯁꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯊꯔꯝꯃꯤ꯫ ꯀꯣꯟꯅ ꯏꯁꯩꯗꯨ ꯂꯣꯏꯔꯝꯗꯥꯏ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯟ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯐꯝ ꯑꯗꯥꯏꯗ ꯍꯧꯔꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯤꯉꯧ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯃ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯀꯥꯞꯁꯟꯕꯗ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯀꯩꯅꯣ ꯅꯈꯣꯏ ꯑꯍꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯊꯣꯛꯏꯁꯤ ꯎꯗ꯭ꯔꯣ, ꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯅ ꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯔꯦ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣই ꯃꯔꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯅꯔꯛꯈꯤ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯀꯟꯅ ꯊꯧꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯀꯟꯅ ꯊꯧꯔꯛꯄꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯁꯣꯔꯣꯛ ꯃꯌꯥꯗ ꯂꯩꯕ ꯃꯤꯒꯤ ꯐꯛꯂꯣꯡ, ꯃꯤꯒꯤ ꯁꯝꯕꯟ ꯈꯥꯔꯒ ꯂꯩꯕ ꯃꯄꯥ ꯑꯃꯗ ꯄꯥꯏꯁꯟꯈꯤ꯫ ꯑꯩꯁꯨ ꯑꯅꯤ ꯑꯃꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯁꯥꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯒꯤ ꯐꯟ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯂꯨꯡꯁꯟꯈꯤꯕ ꯃꯕꯥꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯂꯨꯡꯁꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯍꯨꯒꯠꯄꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯁꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯇꯨꯁꯜꯂꯤꯕ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯑꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟꯒ ꯍꯦꯛ ꯃꯥꯡꯉꯤ, ꯏꯁꯥꯁꯦ ꯄꯪꯊꯔꯒ ꯋꯥꯈꯟꯒꯁꯦ ꯆꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯍꯥꯏꯗꯅ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯌꯥꯔꯦ ꯈꯔ ꯊꯨꯅ ꯊꯧꯈ꯭ꯔꯁꯤ, ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯧꯁꯤ, ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯪꯅꯔꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯄꯨꯡꯗꯤ ꯐꯅꯌꯥꯝ ꯊꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯍꯨꯒꯠꯅꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤꯗꯨ ꯊꯧꯃꯤꯟꯅꯔꯛꯈꯤ꯫ ꯀꯣꯟꯅ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯅꯔꯛꯄꯗꯒꯤ ꯂꯣꯏꯅ ꯂꯩꯅꯍꯧꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯏꯇꯣꯝꯗ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫
Lambel adudagi sumdring sumna yum yongnaba gari thaurakpaduda akhoi gate mapasida amuk mi ama lepaga leirambadawna akiba mawong mataw ama amuk aina urakhi. Ngaktudai su wakhanda karino ngasi thengnariba mayamsibo lamdagi su thengnare aduga thungan mapasida amu kanano ada amamuk lepaga leirisina ngasije sumaina mayamse thengnani khangjaramagadi yumdagi mapan thoksarammoidabani haidana aise wakhal ama sum tawna gari do sum thaurakpaduda thungan gate hek yawbaga akhoi baba se torchlight ama kapaga thunganda ai halakpa yengba thorakhi. Babana adumna thorakpaduda haujiwaida akhoi thungan gate mapada aina ukiba miyoy adu mafam marang khangdana mangki. Aisu baba thorakpaduda akiba sing adu khangjalaga wa mata ngangde tumina gari do gate ta thauchalaga yumdai se prap sangami. Yumek yawbaga de babana ise ngamba hore ibungo nangse kamadi hele pung kayadagi no akhoi na nangonda phone tawrisi nangido tawgi yawna tawba ma yawri kadai nangi gari sodo haidana babana aigi gari sodo paisanki asomna na aidi thengnarikiba kayadu na isa se kibadagi babana ngangi saiba kayadu aidi kyamunna taramde imaso babana ingoda ngangudo tabadagi thoraga bababu themjanbirami aduga ingoda ibungo nang babana hairisi nang phaningpagini hojik nangsu nasana khangjadro pung kya taragi haibasi asuk thengnabu yumda kanana hanaraki pharedo saksa thuro hairaki aina mo ima I sak lamdre sak sabagi matam hengkre pung thengabanina aduna hayeng oina sak asaba saragi ngasidi sanengdre tumuragi ma aigi kada tumina sangai kamanung aduda su aigi mitang asaina thengnarkiba kayado leramgada boida ningammi asumna ise phamungda kakatuna tumtharame tumthaba hek haubaga aigi kanga makhasida koko khuigumba hongdonggumba mana sarugumba ama krek saibagi makhonsi aina ahing aduda tarame maduda isu ithaba haujaramabase misi amuk khangsing yaksingakhi kona aina masibu karino haidana paktharaga yengubada aigi kanga makhasida ngausok ngauba karino khangdaba ama kullaga leirame madudagi aigi isase lauba khongba amata thokhide singa se ifa phajalaga isa gyanmen tadana dum lekthakhi kona aina gyan tarakpada sumangda ise phaksang amata hippaga leirame aduga babai ma so aingonda pakhat yengaga lei nakandana phaijo mangauba setpa halamasu laigi thorum kanna tawduna leirame ai gya lakpaduda maiba duna o gya laedana ado ibungo nambu tumningba phawribo hangai maduda aina phawdre ado ai ngarang kai tawkhige hangamme babai ma na mu isa kaisu tawdeda nangi samsamna like khuram thokpani ngayak tumina leiro pupuna like paramisi loisalakadore hairakhi aisu ngayak tangduda tarang malam adum sabyungna tumina leiramme kona ngayaki matung maiba duna aigi kadaga sangaga kangka makhadaga sapu masa ma thamaga laitin yamna khwairammamme kona maiba dun salamdai babai mada maiba duna kari no wa khara hairamme aduga maiba du so dum satki maiba du sakraba matung babana ingonda ibungo nang hojik na sakhara nungairabu hangai aina mo khoi babai karisu tawdeda khummi imana mo ado ibungo nang ngarang thengna halakpada lamen soroktadi kai ongna thengnarke hangai kona imana adumna hangakpadu da isu ngarangi tawdok kharadu tamna ningsingai aduga imada ina sumna tamamme ima ngarang do aidi kawrure atei tokhro aina yumda halakpagiduda khoi thonganda baba thoraktringai ngahakki mama mi ma lepaga leibagi mawungda urame kona baba thorakpadagi mafam adaida mi du adum mangkhre karaida sangkhrabano khangde aduga khoina lambenda gari thawraga punna halakminabagi matam aduda su hongnangabagi makhongda phingau ngakta setpa nupi ma khoi marina thengnare khangdre ngarang se engonda kiba ngakta thengnare wari tamamme kona igi wari pumba tarba matung babana engonda ingna tamna sumna hairei yengo ibungo ipa wa haige nang munna taw nangnadi babagi mayambani haidana isam samna khalamgani adoigi iyambana khoi baba sokse lai sanaba mini mana laitin sanasandune khonong asida leirisi akhoi khakta ngairabani ataidi mafom asida leiba ngamdabadagi atopa lamdei kholoina hongtok nakhrabani ipada busum iyambani mana ngamba ya pote mayuk narage khanna khangaga leibagi wani aduna khuna gyan tadarabadi ngausanarga leirabadi akhoi se awaba mukka hena taduribani hayeng kaide lamcha thobasu thengna hanjalakano hairei babagi wafam adudaidi kya thajaramde
ꯃꯔꯝꯗꯤ ꯕꯕꯥꯆꯧꯗꯤ ꯑꯩꯈꯣꯏ ꯎꯕꯗ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯝꯅꯤꯁꯤ ꯑꯩꯗꯤ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥ ꯇꯣꯛꯑꯁꯤ ꯃꯗꯨꯒꯤ ꯋꯥꯗꯣ, ꯍꯣꯏ ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯔꯣꯏ, ꯉꯔꯥꯡꯒꯤꯗꯨꯗꯕꯨ ꯏꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯗꯕꯗꯒꯤ ꯈꯔ ꯊꯦꯡꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯝ ꯈꯔꯅꯤꯗꯤ ꯑꯩꯁꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯑꯕꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯀꯌꯥ ꯊꯣꯛꯑꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯕꯕꯥꯆꯧꯒꯤ ꯃꯌꯨꯝꯗ ꯁꯨꯝ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯊꯥꯗ ꯈꯔ ꯍꯟꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯣ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯊꯥꯗ ꯈꯤꯇꯪ ꯍꯟꯅꯕꯅꯤꯅ ꯑꯗꯨꯝ ꯃꯤꯡ ꯀꯧꯅꯩ꯫ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯤ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯗꯧꯅꯁꯨ ꯑꯗꯨꯝ ꯇꯤꯟꯅꯔꯝꯃꯤ꯫ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗꯨꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯃꯈꯣꯏꯗ ꯆꯪꯉꯨꯕꯗ ꯔꯣꯖꯔꯗꯤ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯔ ꯀꯧꯏ꯫ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯆꯪꯉꯛꯑꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯕꯕꯥꯆꯧꯅ ꯑꯩꯁꯦ ꯏꯪꯈꯣꯜꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯦꯝꯕ ꯅꯄꯥꯍꯣꯏꯗꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯕ, ꯁꯦ ꯏꯪꯈꯣꯜꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯦꯛꯂꯛꯄꯅꯤ, ꯇꯣꯔꯣꯕꯣꯠꯁꯦ ꯅꯈꯣꯏ ꯆꯝꯐꯨꯠ ꯆꯥꯔꯨꯁꯨ, ꯑꯩꯁꯨ ꯅꯈꯣꯏꯒꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯀꯦ ꯇꯧꯕꯅꯤ ꯉꯝꯗ꯭ꯔꯦ, ꯑꯗꯣ ꯅꯪꯕꯨ ꯍꯩꯅꯤꯡ ꯑꯃꯨꯟꯕꯒ ꯆꯥꯅꯤꯡꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤꯅꯦ, ꯑꯗꯨ ꯕꯕꯥꯆꯧ ꯅꯈꯣꯏ ꯀꯥꯏꯗ ꯍꯩꯅꯤꯡ ꯄꯥꯟꯒꯦ, ꯑꯩꯗꯤ ꯅꯈꯣꯏ ꯏꯪꯈꯣꯜꯗ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯍꯧꯕꯗꯤ ꯎꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯍꯧꯏꯗ ꯅꯪꯅ ꯎꯗꯕꯒꯤꯅꯤ, ꯁꯦ ꯁꯤ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯍꯩꯅꯤꯡ ꯑꯃꯨꯟꯕ ꯑꯃꯈꯛꯇꯪ ꯑꯩꯉꯣꯟꯗ ꯆꯥꯎ ꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯆꯧ ꯀꯩꯅꯣ ꯍꯩꯅꯤꯡꯗꯤ ꯄꯥꯜꯂꯤ ꯍꯥꯏ, ꯑꯃꯈꯛꯇꯪ ꯄꯤꯔꯛꯏꯗꯤ ꯑꯅꯤꯗꯁꯨ ꯁꯨꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯏꯍꯦ ꯁꯨꯗ꯭ꯔꯦꯅ ꯍꯩꯅꯤꯡꯗꯤ ꯃꯨꯜꯂꯒ ꯌꯥꯝꯅ ꯀꯦꯟꯗꯦ, ꯎꯆꯦꯛꯅꯒ ꯅꯤꯡꯊꯔꯝꯃꯒ ꯑꯃ ꯑꯅꯤ ꯈꯛꯇꯒ ꯍꯦꯛ ꯇꯥꯔꯝꯕꯅꯤ, ꯋꯥꯡꯉꯤ ꯄꯥꯟꯕꯤꯗꯣ ꯍꯦꯛꯎꯕꯒ ꯉꯝꯕ ꯅꯠꯇꯦ, ꯋꯥꯡꯅ ꯆꯦꯠ ꯂꯥꯎꯅ ꯄꯥꯟꯕꯅꯤ꯫ ꯑꯗꯣ ꯑꯃꯗꯤ ꯑꯩꯅ ꯆꯥꯈ꯭ꯔꯦ, ꯑꯃꯁꯤꯅ ꯅꯪ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯄꯤꯖꯅꯤꯡꯗꯅ ꯁꯨꯝ ꯄꯤꯔꯛꯄꯅꯤ꯫ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯍꯦꯛꯑꯒ ꯑꯩ ꯔꯣꯖꯔꯗ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯅꯕꯥꯅꯤ ꯆꯥꯃꯤꯟꯅꯧ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯩꯅꯤꯡ ꯃꯔꯨ ꯑꯃꯈꯛꯇꯪꯗꯨ ꯌꯥꯅꯨꯡꯗ ꯁꯠ ꯂꯥꯎꯅ ꯂꯪꯁꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯃꯒ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯕꯥꯆꯧ ꯍꯣꯏꯒ ꯑꯩꯈꯣꯏꯒꯤꯒ ꯏꯪꯈꯣꯜꯁꯤ ꯅꯛꯅꯅ ꯂꯩꯔꯕꯁꯨ ꯏꯪꯈꯣꯜꯁꯤ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯇꯥꯝꯅꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯕꯕꯥꯆꯧꯅ ꯄꯤꯔꯛꯄ ꯇꯣꯔꯣꯕꯣꯠꯇꯨ ꯈꯨꯠꯅ ꯌꯥꯟꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯆꯪꯉꯛꯄꯗ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯏꯆꯟꯅꯨꯄꯤ ꯁꯨꯃꯥꯡꯗ ꯏꯔꯨ ꯂꯨꯖꯕꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯕꯕꯥꯆꯧꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯣꯏ ꯆꯥꯎ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯠꯂꯨꯕꯗ ꯃꯈꯣꯏ ꯃꯃꯥꯅ ꯆꯥꯎ ꯄꯤꯔꯛꯄꯅꯤ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯦ ꯂꯥꯏ ꯁꯥꯟꯅꯩ ꯈꯪꯗꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯑꯩꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯅꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣ ꯐꯔꯦꯅꯦ ꯅꯄꯥꯁꯨ ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯤ, ꯍꯟꯗꯛꯁꯦ ꯊꯥꯎꯁꯨ ꯆꯥꯃꯟꯈ꯭ꯔꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦ ꯅꯪꯅ ꯄꯨꯔꯛꯑꯕꯅꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩꯁꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯄꯨꯛꯁꯦ ꯂꯦꯡꯈꯠꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯁꯦ ꯕꯕꯥ ꯏꯃꯥ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯛꯁꯦ ꯂꯦꯡꯉꯦ ꯃꯔꯩ ꯇꯥꯔꯒ ꯑꯩ ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯒ ꯀꯗꯥꯏ ꯃꯄꯥꯗꯅꯣ ꯍꯥꯏꯗꯅ ꯃꯈꯨꯠꯇꯨꯅ ꯑꯩꯒꯤ ꯄꯨꯛꯇ ꯄꯥꯏꯔꯒ ꯏꯃꯥꯗ ꯁꯨꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯥꯏꯁꯦ ꯅꯨꯡꯁꯤꯠ ꯀꯥꯕ ꯃꯥꯜꯂꯦ, ꯑꯆꯥꯊꯥꯎ ꯈꯔꯒ ꯊꯨꯝ ꯈꯔꯒ ꯄꯨꯔꯛꯑꯣ ꯃꯕꯨꯛꯇ ꯑꯃꯨꯛꯇ ꯅꯣꯏꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯆꯥꯊꯥꯎꯒ ꯊꯨꯝꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯒꯤ ꯄꯨꯛꯇ ꯅꯣꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯦ ꯂꯦꯡꯕ ꯊꯤꯟꯕꯗꯨ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯃꯔꯩ ꯇꯥꯔꯒ ꯄꯨꯛꯁꯦ ꯆꯛ ꯊꯤꯜꯂꯒ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯁꯨ ꯀꯞꯄꯒ ꯈꯥꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯍꯤꯗꯥꯛ ꯍꯦꯛ ꯊꯥꯕꯒ ꯉꯥꯏꯍꯥꯛ ꯐꯔꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯃꯤꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕ ꯆꯪꯉꯝꯃꯗ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯑꯒ ꯃꯃꯥꯡꯗ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯝꯕꯤꯈꯤꯕ ꯃꯥꯏꯕ ꯑꯗꯨ ꯂꯧꯔꯨꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯠꯁꯨ ꯅꯠꯇꯦꯅꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯍꯩ ꯄꯣꯠꯁꯦꯝꯒꯤ ꯑꯣꯏꯅ ꯄꯣꯠꯁꯛ ꯑꯃ ꯄꯤꯖꯔꯛꯈ꯭ꯔꯦ ꯃꯗꯨꯅꯅꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯃꯛꯄꯗ ꯅꯪ ꯑꯣꯅꯤꯡꯉꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯛꯁꯨ ꯌꯥꯝꯅ ꯂꯦꯡꯉꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯅꯪꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯣꯅꯤꯡꯕ ꯄꯣꯛꯂꯛꯄꯗꯒꯤ ꯑꯣꯊꯣꯛꯄ ꯉꯝꯃꯕ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯈꯨꯗꯛꯇ ꯐꯗꯣꯔꯤꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ
ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯨꯝ ꯅꯥꯟꯊꯔꯒ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯒ ꯑꯣꯅꯤꯡꯕ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯛ ꯑꯁꯤꯁꯨ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯦ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯣꯕꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯨꯡꯗꯨꯡꯒꯨꯝꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯥꯔꯕꯣꯟ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯕꯗ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯑꯣꯠꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯦ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯏꯁꯥꯁꯦ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯑꯩꯁꯦ ꯂꯩꯃꯥꯏꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯗꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯥ ꯐꯔꯗꯕꯅꯤ, ꯑꯗꯨ ꯀꯗꯥꯏ ꯃꯥꯅ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯀꯜꯂꯒ ꯁꯤꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯇꯞꯅ ꯇꯞꯅ ꯊꯛꯆꯜꯂꯨꯕꯗꯒꯤ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯊꯣꯔꯛꯈꯤ꯫ ꯍꯥꯟꯅ ꯑꯩꯅ ꯋꯥꯔꯝꯕ ꯂꯦꯡꯕ ꯊꯤꯟꯕ ꯀꯌꯥꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ꯫ ꯑꯩꯅ ꯐꯔꯛꯄꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯋꯥꯈꯜ ꯅꯦꯅ ꯇꯥꯖꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯩꯀꯩ ꯆꯥꯔꯨꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯃꯈꯣꯏꯗ ꯇꯝꯃꯨꯔꯕꯗꯤ ꯕꯕꯥꯅ ꯑꯩꯁꯦ ꯁꯥꯎꯔꯛꯑꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯈꯤꯕ ꯍꯥꯏꯕꯕꯨ ꯃꯤꯅ ꯄꯤꯔꯛꯄꯗꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ ꯈꯨꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯣ ꯅꯈꯣꯏ ꯕꯕꯥꯆꯧꯅ ꯄꯤꯔꯛꯄꯗꯤ ꯅꯪ ꯀꯩꯀꯩ ꯆꯥꯔꯨꯏ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯆꯥꯈꯤꯕ ꯌꯥꯎꯗꯦ ꯈꯨꯝꯖꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯩꯅ ꯑꯗꯨꯝꯅ ꯈꯨꯝꯖꯔꯕꯁꯨ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯃꯃꯥꯡꯗ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯇꯣꯔꯣꯕꯣꯠꯇꯨ ꯆꯥꯕ ꯀꯥꯎꯔꯦ, ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯔꯝꯂꯦ, ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯐꯨꯠꯇꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯔꯣꯕꯣꯠꯇꯨꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯆꯥꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯐꯥꯎꯔꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ ꯆꯝꯐꯨꯠ ꯆꯥꯔꯒꯨꯝꯁꯤꯗ ꯎꯇꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯄꯨꯔꯛꯄ ꯇꯣꯔꯣꯕꯣꯠꯇꯨ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕꯗꯒꯤ ꯏꯟꯁꯥꯡꯗꯨ ꯆꯥꯔꯝꯗꯦ꯫ ꯏꯃꯥꯅ ꯎꯇꯤꯒ ꯑꯂꯨ ꯃꯦꯠꯄ ꯑꯃꯒ ꯇꯧꯕꯗꯨ ꯑꯂꯨ ꯃꯦꯠꯄꯗꯨꯒ ꯑꯣꯏꯅ ꯑꯩꯗꯤ ꯆꯥꯛ ꯈꯔꯒ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯟꯅꯕ ꯑꯃꯅ ꯗꯨꯀꯥꯟ ꯊꯣꯛꯎꯕꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯃꯥ ꯊꯦꯡꯅꯩ꯫ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯄꯤꯔꯛꯈꯤꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯗꯨꯅ ꯄꯤꯈꯤꯗꯦ, ꯑꯩꯈꯣꯏꯗꯤ ꯇꯣꯔꯣꯕꯣꯠꯁꯨ ꯄꯥꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥꯅ ꯄꯨꯔꯛꯏꯁꯤꯅ ꯀꯔꯝꯕ ꯃꯃꯥꯟꯅꯕꯒꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯦ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯇꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯀꯣꯟꯅ ꯕꯕꯥꯅ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯨ, ꯏꯕꯨꯡꯉꯣ ꯅꯪ ꯅꯈꯣꯏ ꯀꯀꯥ ꯆꯥꯎꯕꯗꯣ ꯑꯃꯨꯛꯇ ꯁꯤꯗ ꯀꯧꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯆꯥꯎꯕꯗꯨ ꯑꯩꯅ ꯀꯧꯔꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯀꯥ ꯆꯥꯎꯕꯁꯨ ꯑꯉꯛꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯀꯀꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕ ꯅꯪ ꯃꯥꯏꯕ ꯑꯃꯗ ꯀꯧꯕꯤꯔꯨꯆꯣ, ꯑꯩ ꯂꯩꯐꯝ ꯇꯥꯛꯂꯛꯈꯤ꯫ ꯏꯆꯥꯅꯨꯄꯥꯒꯔ ꯀꯩꯅꯣ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯧꯕꯤꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯆꯥꯎꯕꯅ ꯑꯃꯨꯛ ꯌꯥꯅꯤ, ꯑꯩ ꯀꯧꯔꯨꯒꯦ ꯂꯦꯝꯕ, ꯅꯪꯗꯤ ꯂꯩꯍꯧꯔꯣ, ꯕꯕꯥ ꯏꯃꯥꯁꯦ ꯁꯦꯟꯅꯔꯝꯃꯨ, ꯑꯗꯣ ꯅꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯅ ꯀꯀꯥꯗꯨꯅ ꯃꯥꯏꯕꯗꯨ ꯀꯧꯕ ꯆꯠꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯕꯕꯥ ꯏꯃꯥꯕꯨ ꯌꯦꯡꯉꯕ ꯃꯇꯨꯡ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯕꯕꯥ ꯏꯃꯥꯁꯦ ꯐꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ, ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩꯁꯨ ꯄꯥꯛ ꯄꯥꯛ ꯆꯥꯗꯦ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯃꯤ ꯑꯃꯅ ꯊꯥꯔꯛꯄ ꯃꯍꯩ ꯄꯣꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃ ꯏꯃꯨꯡ ꯑꯁꯤꯅ ꯁꯨꯝ ꯆꯥꯕꯗꯧꯅ ꯎꯔꯤ, ꯈꯪꯗ꯭ꯔꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯗꯤ ꯅꯈꯣꯏꯒꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯄꯥꯈꯠꯂꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯖꯔꯒ ꯑꯩꯒ ꯀꯣꯏꯕ ꯆꯠꯄꯗ ꯈꯔ ꯊꯦꯡꯈꯤ ꯅꯨꯃꯤꯠꯇꯨꯁꯨ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯕꯥꯅꯤ ꯊꯣꯡꯒꯥꯟ ꯅꯛꯅꯔꯦ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯥꯅꯤꯅ ꯁꯨꯝ ꯌꯨꯝ ꯊꯣꯡꯒꯥꯟꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯜꯂꯛꯄꯗ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯏꯕꯥꯅꯤꯃꯛꯅ ꯎꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯗꯨ ꯎꯕꯗ ꯀꯤꯖꯔꯝꯃꯤ꯫ ꯀꯣꯟꯅ ꯏꯕꯥꯅꯤꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯖꯜꯂꯛꯄꯗ ꯃꯐꯝ ꯑꯗꯥꯏꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯦꯟꯁꯟꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯁꯨ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯀꯤꯕ ꯃꯌꯥꯝ ꯑꯃ ꯃꯤꯠꯇ ꯁꯨം ꯎꯔꯒ ꯂꯩꯕꯗꯒꯤ ꯕꯕꯥꯅ ꯃꯥꯏꯕꯗꯣ ꯑꯃꯨꯛꯀꯁꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯅ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯃꯤꯠꯇꯨꯗ ꯔꯣꯖꯔꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯕꯁꯦ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯋꯥꯐꯝ ꯄꯨꯝꯕ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯄꯨꯝꯕꯁꯦ ꯇꯝꯊꯣꯛꯑꯁꯤꯔꯁꯨ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯒꯦ ꯈꯟꯅ ꯂꯩꯔꯝꯃꯤ꯫
Masigi matong nongma numit amadi babasi mamanaba amagi luhongba. Saluraga yumda halakpada lerak sangakpadagi. Babagi tungda sumswaswat karino mainari ihay. Maduda babana tunghek laithoktu na yengubada. Babagi masada sway lauba ki bama poki hay. Madu thengnarubadagi babasi amuk yamna kana matam khara narame. Babagi samjaba mataw mana narga laibadu ubadagi. Aina numitudi babana tumiba manaktuda sangsalaga. Kamna babada sumna hayrame. Babanang na haybado ay thazaramde. Hojikti babana haybawa ay loyna thazare. Babasukse yamna pataba mi oiraga layrame. Nongmay numit ama ay na lengma tinba tawkibado. Babasong na hayning nga mapijaraki. Adugini aduga ako'y mayamna sakiba torobotuso. Mana pirakiba niya haydina ay kapto na siyang baloy na tamame. Babasong ngamda ingonda sumna hayre. Ibungo nga sidagi pa na haybawa thazarabanina. Nang mako'y laptoraw. Yumasi hayangway sana lepawduribani. Aduna isa pang bayade. Adukap kanu si ipa kay sutawroy. Hawjig ipa kara parabani hayraki. Maduday suhway babae babana hayba illage hayrame. Matawasum na babaso na abang mapungpana paragduna. Hawjig ipa isa ni magwakan mana na sapmana na leminaduna. Mapamasda makoy galanting na duna layli. Masini mayam nga sigirian huwari story. Matanggi wari tagalagpada mayam punamuk tingnarasi. Nasigiri mayam dagi kaina na babiti ay lauzari.